Bangladesh si kuntra ka taruk pharaba matung Maraibakta harankhri Assam police na lona yadap mongda laibak sita sanglakhiba Bangladesh si masa kunga taruk district ani dagi pharaba matung yomlona ba laibak si authority da amu hana khusinakhri haina Chief Minister Himanta Biswa Sharma na phongdokhri hari Vietnam da nonglai nungsit mi ahum sikri nonglai nungsit ki Kaziki Vietnam da Kangpal da tasilakri Madurami Yamdar ahum sikri amasum capital Hanoi yum kya mang takpa amasum ising thumsin bagi thaudok sing thokri hari nonglai nungsit Kaziki du laos tamna sumsin ki thaudo oduna maram oiduna Thailand nong yamna kan haitaki amasum mi sing section na laina authority na khanki mausagi thaudo osida mi taraga homdoi soki amasum yum lising kya su tekri hari Hanoi mafam ayamada isim thumjin kiba maramna mausagi punshida yamna saun akai pathuki nolai nungsit kangphal tasilaktingai mamangda than hoa kwangtrai hoyamasu danang province ta kimi lak taruk lom sapagata mafam singda puthokhianasu pawbun makhatana palakli Chusampur district level Adi Kamyogi Abhiyan Haldokre District Administrator Sampurna Sindrangas DC Conference Hall the Adi Amyogi Abhiyan District Level Launching Come Oriental Program Pangtokre Adi Amarom Security Force in a Tibuhum Bigi Tabaksa Tabada Kangpokpi Masum Zaribum the Yamluk Skulai Sing Fawatpangam Creary Makata Banoba did Naminasi Sport Amadi Culture the Mangzil Tabagumaya Kabachinjak Shijinabrus Manipur Mangzil Tari Keda Barta Sport Amadi Culture the Mangzil Tabagumaya Kabachinjak Shijinabrus Manipur Mangzil Tari Masi Nungang Ningani Haibagalona Lamda Masikina Singi Energy Bu Apaba Lambita Lamzing Biki Matam Oide Hana Manipur Langaki KFN PD Secretary and Keda Bartan Fungokri Haribu Apamasing Social Welfare Department Sindra North EOC the Liba Hotel Impalda Nasa Mukta Barat Abhiyan Mari Lena Pangtokiba State Levels Program Pungokivani Keda Bartan Makataraduna Sterasiki Yum Tongayam Mayaka Chinjak setting Tingnari Masigi Maru Weba Maramdi Lamdamasi Southeast Asia strategic Weba Mapam Webatanatana Mayaka Chinjak Marankaina Pangba Mapam Webegini Masigi Matakta Sterasiki Naha Singi Energy Amadi Talent Singbu Mapung Pan Apabalambi Shizinabangam the Basisu Asoba Maram Amani Habi Pot Kudimaki Apapata Labagum Drug Amadi Yubu Pataba Maikay Rom Shizinarapada Kunai the Amang Poerakli Drug Amadi Yugi setting Nang Liba Sikimatata Hausu Pikli Bangang Sing the mobile phone addiction ki asobu kudong sadaba amatingnari mobile phone addiction sin angang amagi physical health amadi behavior sound among bu henduna kunai si mangan bi yawi akiba ma lakli basisu aikoina nathaiduna thamba yaroi khanaba sanghaki mayai ka bachinjak thingnaba apun ma thaudang ama lomina basangi naha singna isai gweba potential sing khangna phataba wakal thadulaga aset phireb amaga loinana hotnarabadi mai pakpangang manaki thawra madura saruk yaraduna social welfare ki director enarambam hai May kabachinjak sizinaba singbu aikoina criminal magumi yengbu sumroi makoibu anaba magum roi naduna mating pang masangi yonggi miyoi singa maruweba thaudang logduna mayai kabachinjak ki phattaba sing phongna haina duna wakhal taminaba matam oiri stage geographical location amadi mai pak chinjak ki transit point oibana yamna khudong saraba mapam amoiri na singna mayai kabachinjak sizinaba sina imung manung amadi society da asoba pulumam ohelakli masina khunai sita khudong saraba kya mayugna hali maramasina drug ki problem ase social problem ni khang matam oiri stage sida thokli drug ki problem ase enga khakta ki problem nati masi thengna ba yungge miyoi khaknatana society asida leiriba mipum kudimaki thaudang lei na samukta bharat abhiyan ki makhara sathari drug free campaign asigi manungsana social welfare department ki mi makhada state asigi district pumada naha singda target tawraga awareness campaign counseling yauna tuan ba program kya pangthok pangkri department ki oina sumai ka bachinja ka mari lena ba tuan ba guideline amadi regulation semdran drug thingna ba thabak pekhat ba hokre drug sijina ba miyoi sing mauksa gi punsida haijina ba haiduna private amadi lainga ki center sing hangduna treatment amadi rehabilitation ki thabak bekhali mai ka ba chinjak sing ki khudong sa da ba si thingna ba hona ba na ha sing ki asabu thodang lai ki ngasi ki thawra madu ga madi lainana na samukta bharat abhiyan ga madi laina ba short film ama su release tawki ba ga loina mission asi ki manung sana angang sing gi oiba wall painting competition ama kok mathang tarakhra ba singda mana pi duna ikai khumna bot ki thawra madu da max ki project director
Samim Ahmad Shah amadi tungan district ki DC sing social welfare department ki makok thongbo official amadi staff sing NGO sing ki mihut sing mahairoi amadi mama mapa oibe kyana saruk yakhi mahairoi sing ki syllabus regional content ki saruk hena yahonana ba governor da taksingkhri Mahairoi Lup Taruki Maikaidi ki Manipur ki Governor Ajay Kumar Balada Memorandum amapi duna New Education Policy NEP 2020 ga mari lainana foundations level dagi horaga higher education ki thak phawbada Mahairoi sing ki syllabus ta regional content ki saruk hena yahonana ba taksingkhre AIMS Desam KSA Suk MSF amadi Mahairoi Lup amayauna Mahairoi Lup Taruki Maikaidi ki Governor da pisin kiba memorandum aduda Mahairoi Taruki Maikaidi ki Governor da pisin kiba Memorandum aduda Mahairoi Lup Taruk asina Manipur University Student Union musuku kusamnaraga NEP 2023 ki matang academic discourse ama thas ki taragatre ama sum taragani pana pangthuki mifam aduda NEP 2020 ki matang hena mamutana khangmina bagaloina anoba policy shi ki iroina foundational level di horaga higher education ki thak phawbra syllabus regional content sing hena yahona nabagi matana mari laina ba authority kya gi suggestion sing lokhi maramasna president rule lairiba state ki head oidiba governor na NEP 2020 lakpada Mahairoi sing ki syllabus regional content sing hena yahona ba state ki education department ki mari laina ba official sing Manipur University ki BHC na singda pawtak pibiu syllabus amari curriculum regional context hianba miyeng thambibaga loinana indigenous knowledge system local culture sports employability amadi academic integrity lehana ba wafam sing yahonbiu masina Mahairoi sing nationalism ki wakal pokhanbaga loinana state ki maram hena khangan mangawani undergraduate course regional skill amasum employability haina paper ani compulsory oina hapiu hariba wafam sing si state the NEP 2020 mapung phana satnana ba process story ba sida yahon ba mari lena ba singda pawtak pibiu haina su governor gi puning singki memorandum adu gi copy sing education director sing MU gi BC amadi mari lena ba authority sing su bisin ki haina su paust makhatari mayai lambi CM lani haibi gi mahu thabak oina ontho o stakeholders sing May lambi patabana maram oraga lambi asigi stakeholders sing economy maning halhali maram asna lambi SCM lani haina thajaba piba khaknatana athobra thabok on onthokna ba lambi asigi stakeholders sing maike degi taksilakli ngasi Manipur press cup ta pangthoki ba pawmi sing unaba mad mayai lambi gi stakeholder singtham prem kumar hai mayai lambi asi aduki matik phibam sokle habesi lambi asi phawda satliba miyoi khaknatana lamdam asigi miyoi ayamana khangli Kha mai kai rong ki yamna maru oi bat lambi oi ri ba mayai lambi road NH 137A asi sembi nabegi matana governor amasum DC da ai besirol piduna khangan balekre governor office ki lambi asi matana positive response pirak pagi thagat phongdok sari dubo lambi asi sem gani haiduna thajaba pirak raba sunga sipawba ningthi na semdri lambi asi phatabana maram oiraga emergency lakpada khudong sadaba amadi nagyeta lairiba miyoi sing laina pokhana ba masa oini amaram da lambi asi national highway oina su laukthokpa leikrabani loina lambi asi pakthokna ba demarcation mafam khara tawkiba leire du ngasi phawba thabok oina pangthokthri lambi pakthokpa da khudong sadaba leirabadi miyamna khangan biu tasengna semgada boirabadi pothole men ba khaknatana highway amagi quality da athuba sembiro lambi asi phatabana thau ka hena saba madi gari gi maintenance da pothole gi tax oina sahi lupa crore amagi mathak satle loinana lambi sem laba matungda pipe phumbi gi thabak sathari ba simari lena basingna kupna yengsalaba matung lambi semba sigi authority ga pau phaunadana semaning bagi apamba sumang phongdo kenasu paus na makhatana phongdo rakli adu tenten asumna meyam da thamjaram gi hauji koina di meyam paus mata solution jarage amasum makhata banoba update meyam punanga mina sena channel sigi mekeri gi meyang pham da makhata na thamjari makhata banoba update meyam punanga mina si